ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯅꯤꯡꯊꯧ ꯄꯥꯟꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯄꯥꯃꯦꯜ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯃꯦꯜ ꯌꯥꯝꯅ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯅꯤꯡꯊꯧ ꯑꯣꯏꯕꯇ ꯅꯠꯇꯅ ꯂꯩꯕꯥꯛꯀꯤ ꯌꯥꯝꯅ ꯈꯟꯖꯕ ꯅꯤꯡꯊꯧ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯃꯦꯜ ꯌꯥꯝꯅ ꯐꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯖꯔꯕꯁꯨ ꯃꯃꯤꯠꯇ ꯃꯆꯥ ꯎꯕꯗꯤ ꯐꯪꯖꯔꯝꯗꯦ꯫ ꯃꯃꯤꯠꯇ ꯃꯆꯥ ꯎꯕ ꯐꯪꯗ꯭ꯔꯦ ꯍꯥꯏꯅꯁꯨ ꯅꯨꯄꯤ ꯑꯅꯤ ꯁꯨꯅ ꯂꯣꯜꯂꯝꯗꯦ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯌꯥꯝꯅ ꯂꯨꯅꯁꯨ ꯇꯧꯕꯤꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯄꯥꯃꯦꯜꯒ ꯃꯥꯒꯤ ꯅꯨꯄꯤ ꯃꯍꯥꯔꯥꯅꯤꯒ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯑꯃ ꯆꯠꯂꯝꯃꯤ꯫ ꯃꯍꯥꯔꯥꯅꯤꯅ, "ꯏꯅꯤꯡꯊꯧ, ꯀꯔꯤꯒꯤꯅꯣ ꯑꯁꯨꯛ ꯂꯥꯞꯄ ꯃꯐꯝ ꯑꯃꯗ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯒ ꯏꯕꯥꯅꯤꯅ ꯂꯥꯟꯃꯤ ꯑꯃꯠꯇ ꯄꯨꯗꯅ ꯂꯥꯛꯂꯤꯕꯗꯤ? ꯀꯔꯤꯒꯤ ꯂꯥꯟꯃꯤꯅꯣ? ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗꯕꯨ ꯐꯠꯇꯕ ꯃꯤ ꯂꯩꯗꯅ ꯏꯕꯥꯅꯤꯗ ꯂꯥꯟꯗꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ꯫ ꯀꯔꯤꯒꯨꯝꯕ ꯂꯥꯟꯗꯥꯔꯛꯂꯕꯁꯨ ꯅꯤꯡꯊꯧ ꯄꯥꯃꯦꯜ ꯑꯩꯁꯤꯕꯨ ꯏꯆꯝ ꯆꯝꯕ ꯅꯤꯡꯊꯧꯔꯅꯦ?" "ꯍꯣꯏ, ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨꯗꯤ ꯌꯥꯝꯅ ꯆꯨꯝꯃꯤ꯫ ꯑꯗꯣ ꯏꯅꯤꯡꯊꯧ, ꯏꯕꯥꯅꯤꯅ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯔꯥꯏꯗꯅꯣ ꯑꯁꯨꯛ ꯂꯥꯞꯅ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯇꯣꯏꯁꯤꯕꯣ?" "ꯑꯩꯒꯤ ꯃꯪꯇꯥꯛꯅꯤ, ꯑꯩꯅ ꯉꯁꯤ ꯂꯥꯏ ꯈꯣꯏꯔꯝꯕ ꯆꯠꯂꯤꯕ ꯃꯐꯝ ꯑꯁꯤ ꯃꯁꯤꯅ ꯑꯔꯣꯏꯕꯁꯨꯅꯤ꯫ ꯆꯨꯝꯃꯦ ꯐꯔꯦ, ꯆꯨꯝꯗ꯭ꯔꯦ ꯐꯔꯦ, ꯑꯔꯣꯏꯕꯗꯤ ꯑꯣꯏꯔꯅꯤ꯫ ꯀꯔꯤ ꯍꯥꯏꯅꯤꯡꯂꯤꯕ ꯋꯥꯅꯣ ꯍꯥꯏꯕ ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯈꯪꯗ꯭ꯔꯦꯗ꯫ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯅꯪ ꯑꯩꯒꯤ ꯏꯃꯤꯠꯇ ꯏꯆꯥ ꯑꯃ ꯎꯕ ꯐꯪꯖꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯏꯆꯥ ꯑꯗꯣ ꯐꯪꯅꯅꯕ ꯍꯥꯏꯗꯨꯅ ꯂꯥꯏꯐꯝ ꯑꯃꯒꯤ ꯃꯐꯝ ꯑꯃꯁꯨ ꯇꯥꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯅꯅꯤ ꯑꯩꯅ ꯉꯁꯤ ꯂꯥꯏꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯪꯕꯨ ꯄꯨꯗꯨꯅ ꯆꯠꯂꯤꯕꯁꯦ꯫ ꯏꯅꯤꯡꯊꯧꯒꯤ ꯋꯥꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯕꯗꯤ ꯂꯥꯏꯐꯝꯗꯣ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯀꯣ?" "ꯂꯩꯔꯝꯒꯅꯤ ꯃꯍꯥꯔꯥꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯩꯔꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯒꯤ ꯃꯪꯇꯥꯛ ꯑꯗꯣ ꯑꯔꯥꯟꯕ ꯃꯪꯇꯥꯛꯅꯤ." "ꯑꯇꯩ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯔꯝꯕꯒꯦ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯅ?" "ꯂꯥꯏꯐꯝ ꯑꯗꯨ ꯇꯥꯟꯅ ꯆꯠꯇꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯈꯣꯏꯔꯝꯖꯧ, ꯑꯗꯨꯒ ꯏꯆꯥꯅꯤꯖꯧ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯐꯪꯒꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯣ ꯅꯨꯄꯤ ꯑꯣꯏꯒꯅꯤ, ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯤ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯇꯥꯛꯄꯤꯔꯝꯕꯅꯤꯅꯦ ꯃꯍꯥꯔꯥꯅꯤ." "ꯏꯅꯤꯡꯊꯧꯒꯤ ꯃꯪꯂꯥꯜ ꯑꯗꯨ ꯆꯨꯝꯂꯕꯗꯤ ꯐꯈ꯭ꯔꯅꯤꯗ ꯏꯅꯤꯡꯊꯧ꯫ ꯑꯗꯣ ꯏꯅꯤꯡꯊꯧ, ꯀꯌꯥꯝ ꯋꯥꯠꯂꯤꯕꯒꯦ ꯌꯧꯒꯗꯕ? ꯑꯩꯗꯤ ꯌꯥꯝ ꯊꯨꯅ ꯌꯧꯅꯤꯡꯕꯅ ꯂꯣꯏꯔꯦ ꯏꯅꯤꯡꯊꯧ." "ꯌꯧꯕꯗꯤ ꯌꯧꯒꯗꯧꯔꯤꯗ ꯃꯍꯥꯔꯥꯅꯤ." ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯍꯥꯏꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯂꯥꯏꯐꯝ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯏꯁꯨꯛ ꯁꯨꯛꯄ ꯌꯥꯝꯅ ꯑꯁꯣꯡꯕ ꯃꯐꯝ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯃꯦꯜꯒ ꯃꯍꯥꯔꯥꯅꯤꯒꯗꯣ ꯅꯤꯡꯕ ꯀꯥꯏꯔꯗꯨꯅ ꯃꯤꯀꯨꯞ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤꯉꯩ ꯑꯉꯥꯡ ꯃꯆꯥ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯃꯦꯜꯒ ꯃꯍꯥꯔꯥꯅꯤꯒꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡꯒꯤ ꯀꯣꯌꯦꯡ ꯌꯦꯡꯂꯝꯃꯤ꯫ "ꯀꯔꯣꯝꯗꯅꯣ ꯏꯅꯤꯡꯊꯧ ꯑꯉꯥꯡ ꯑꯃ ꯀꯞꯄꯒꯤ ꯃꯈꯣꯜ ꯇꯥꯔꯤꯕ ꯑꯁꯤꯕꯣ?" "ꯃꯍꯥꯔꯥꯅꯤ, ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯃꯥꯜꯂꯤ꯫ ꯑꯁꯨꯛ ꯁꯣꯡꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯉꯥꯡ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤꯕꯨ ꯇꯥꯔꯤꯕꯅꯣ? ꯃꯍꯥꯔꯥꯅꯤ, ꯑꯩ ꯆꯪꯗꯨꯅ ꯌꯦꯡꯒꯦ, ꯅꯪ ꯃꯐꯝ ꯑꯗꯨꯗ ꯂꯦꯡꯗꯅ ꯂꯩꯌꯨꯀꯣ." "ꯏꯅꯤꯡꯊꯧ, ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤꯗꯣ꯫ ꯑꯁꯨꯛ ꯁꯣꯡꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗ ꯑꯉꯥꯡ ꯀꯞꯄ ꯍꯥꯏꯕꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯈꯟꯒꯨꯝꯁꯦ꯫ ꯀꯔꯤꯅꯣ ꯑꯩꯅ ꯎꯔꯤꯕ ꯃꯇꯧ ꯑꯁꯤꯕꯣ? ꯃꯁꯤꯕꯨ ꯃꯪꯂ ꯇꯥꯏꯕꯪꯂꯅꯦ? ꯀꯔꯤ ꯇꯧꯔꯕꯒꯦ ꯏꯅꯤꯡꯊꯧ? ꯃꯐꯝ ꯑꯗꯨꯗꯒꯤ ꯈꯔ ꯊꯨꯅ ꯊꯣꯛꯄꯤꯔꯛꯑꯣ." "ꯉꯥꯏꯈꯣꯅꯦꯍꯦ ꯃꯍꯥꯔꯥꯅꯤ, ꯑꯉꯥꯡ ꯑꯃ ꯐꯤꯅ ꯌꯣꯝꯗꯨꯅ ꯂꯩꯔꯦꯅꯦ, ꯑꯗꯨꯒ ꯆꯥꯎꯔꯕ ꯂꯤꯟ ꯑꯃꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯝꯃꯤꯅꯦ꯫ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯉꯥꯡꯁꯤꯗꯤ." "ꯑꯁꯦꯡꯕꯔꯣ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯑꯗꯨꯕꯣ? ꯑꯗꯨꯒ ꯑꯉꯥꯡꯅ ꯀꯞꯄ ꯂꯦꯞꯈ꯭ꯔꯤꯕ ꯑꯗꯨꯅ ꯂꯤꯟꯅꯀ ꯆꯤꯛꯄꯤꯔꯕ ꯖꯥꯠꯂꯣ?" "ꯂꯤꯟꯅ ꯆꯤꯛꯄ ꯅꯠꯇꯦꯅꯦꯍꯦ, ꯑꯉꯥꯡ ꯑꯁꯦ ꯑꯩ ꯎꯕꯗ ꯍꯔꯥꯎꯗꯨꯅ ꯅꯣꯛꯂꯤꯅꯦ ꯅꯪꯕꯣ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯣꯛ ꯄꯨꯊꯣꯛꯄꯤꯔꯛꯂꯣꯗꯅ ꯑꯉꯥꯡꯗꯣ, ꯑꯩꯁꯨ ꯌꯦꯡꯅꯤꯡꯕꯅ ꯂꯣꯏꯔꯦꯅꯦ." "ꯍꯣꯏ ꯍꯣꯏ, ꯑꯁꯨꯛ ꯁꯣꯡꯈ꯭ꯔꯕ ꯃꯐꯝ ꯑꯁꯤꯗꯕꯨ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅ ꯊꯝꯕꯤꯔꯝꯂꯤꯕꯅꯣꯅꯦ?" ꯅꯤꯡꯊꯧ ꯄꯥꯃꯦꯜꯅ ꯑꯉꯥꯡ ꯑꯗꯨ ꯄꯝꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯃꯍꯥꯔꯥꯅꯤꯗ ꯌꯦꯡꯍꯜꯂꯤ꯫ ꯑꯉꯥꯡ ꯑꯗꯨꯒꯤ ꯅꯨꯡꯁꯤꯕ ꯃꯁꯛꯇꯨ ꯎꯕꯗ ꯃꯍꯥꯔꯥꯅꯤꯗꯣ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ "ꯏꯅꯤꯡꯊꯧ, ꯑꯉꯥꯡ ꯑꯁꯦ ꯀꯅꯥꯒꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ꯫ ꯀꯣꯅꯨꯡꯗ ꯑꯣꯏꯅ ꯄꯨꯈ꯭ꯔꯁꯤꯔꯣ ꯁꯤꯕꯣ?" "ꯄꯨꯈ꯭ꯔꯁꯤ ꯃꯍꯥꯔꯥꯅꯤ꯫ ꯑꯉꯥꯡ ꯑꯁꯦ ꯅꯪ ꯑꯩꯒꯤꯗꯃꯛꯇ ꯂꯥꯏꯅ ꯄꯤꯕꯤꯕꯅꯤ, ꯑꯗꯨꯅ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯅꯤ꯫ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯗꯣ ꯑꯆꯨꯝꯕꯅꯤ꯫ ꯏꯕꯥꯅꯤꯒꯤ ꯑꯋꯥꯕꯁꯦ ꯎꯕꯤꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯪꯂꯥꯟꯗ ꯂꯥꯏꯔꯦꯝꯕꯤꯅ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯅꯤ꯫
Adunabo angangsina ibani ubada hek pokpiba mama mapani khanduna harauribani. Angang ase puraga konungda halasi maharani. Hoi iningthau. Yam nuksi haiba iningthau. Kayada harauna aingonda yenglibanone. Isa asige minglense mikup asida mama sakna aina malem koibi haina tholage ko. Kari haiba malem koibi phajai. Isagi minglense yamna phajai. Ado maharani kari gamba miyamna angang ase kanagino karaidagino haina hangnaraklabadi kari haina khumgani. Asibu laibak asigi ningthau ni hairaga pakhaliba malini. Iningthau adugidi kari amata wabiganugo aina phanaba adum sinjage. Sum pakhaliba ni ningthau aijarabaso miyoibanina kana khangni mama mapaga tholaklaga isa huran bikre kaina haireklabadi laibak miyam mamangsida hek chop tawribani ne maharani. Mama mapado thokta tholak sanune masabu asongo maraksida sa kaina chanaba hujik lamlibra haina laibak miyam mamangda warakene. Aisu khalibani ne karigumba mama mapado phanglabadi manam tatna phuthage haina. Adubu yenglase mama mapado phangbra haina. Iningthau aidi angang asigi maming phauba thonba loikrabani. Aduna mama pala abaso angang asidi piraroiko. Madubu yagadrani maharani. Iningthauda tamina lebiyo aina thokpa adum tawjarage. Isa malem koibise ngasaidagi aina wa ngangbase yenglaga leirame haiba. Ado iningthau angang asibu thakya suramlagani. Aisu khangdene maharani. Ado konung yorakleko yaragadi angang ado mi yamna uhangano. Ningthau pamenga maharani gado konungda angang ado mi kanasu uhandana pusilaklami aduga konung manungdagi hentoktana maharani na malem koibibo yamluna nuksina yoklami. Chahi kaya hokre malem koibigi ni haibada mi kana amata tholaktabana ningthauga maharani gana yam harauna malem koibibu hekpok chaba masamak ni khankre. Aduga angakpa amana malem koibi ase mayamdagi yamna tokhaiba matik mayai leibi angakpa ama haido oirami. Maharani iningthau aigi isa malem koibigi saktam ase aina thaina aigi manglanda la amba lairembi adugi saktamga yamnabu manarakpagum tawini. Isa asibu taseina make lairembi oiraba salo iningthau aikhoi miyoibana ngamdaba kaya amani aigi isa malem koibi na ngamlibase. Ado iningthau aikhoi leibak asida hingsaba kauba leibak amagi ningthau amana landarak tawgi sem saduna leikre haina tariba paw asibu achumba pawrane. Hingsaba hairiba ningthau asina atai leibak kaya dalanda sanduna nupi angang otne ga hapiba aduga sanalupa munduna pubada natana leibak tuma maina loina thaduna mangta halami haisibu. Madugi pawado haujimaki oinadi kayam chumba pawnu haiba khangri. Mado aikhoi leibak asigi khungangda leiba angang amana laitongba phaurakpa leifawni. Adugi mathakta hingsaba kauba atai leibakta ningthau amata leiteni. Iningthauna haribaduna achumba oiramlabadi phaido karigumba angang aduna phauriba leifawado asengba oiramlabadi kamdawni iningthau. Asengba oiramlagana aigi khutta mathai mangjaredana. Ado ai isa malem koibigi manakta changruki. Isagi manakta leiragana koina punsigadawba hekta male. Ai sulaki iningthau. Asomna itha thajadana namit kharanigi matungdadi hingsaba hairiba ningthau asena ningthau pamengi leibakta landaraktuna misimina kaya ama thoklami. Lanmi singna iningthau aikhoigi leibak asigi mafam ayambada hingsabagi lanmi mayam asina khudum chansingkhre. Mafam aduda leiramba aikhoigi miyoi pumba mai thaduna manga kaktuna loina hatkredo iningthau. Aikhoigi lanmi ayambaso hingsabagi lanmi thengnaba changsingkhre. Adubu moigi lanmi na masing yamba mapangal kanba henbana aikhoina kari amata tawba ngamdana hojik phawba leiri iningthau. Lanmi amana iningthau hingsaba hairiba ningthau ase mi nate asengbagi hingsabani. Moigi lanmi pumba maya chawi masak thi mihat phajade kiba khangde. Tena fana panduna so anaba phawdabagum lauduna adum chensilai. Aduna iningthau lana se handakte
ꯑꯩꯈꯣꯏꯅ ꯉꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯔꯛꯇ꯭ꯔꯦ ꯂꯥꯟꯃꯤ ꯑꯃꯅ ꯑꯃꯨꯛ ꯏꯅꯤꯡꯊꯧ ꯍꯧꯖꯤꯛꯀꯤ ꯐꯠꯇ꯭ꯔꯕ ꯍꯤꯡꯆꯥꯕ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯦ ꯏꯁꯤꯡꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯍꯥꯏ ꯌꯥꯝꯅ ꯐꯠꯇꯕ ꯌꯥꯝꯅ ꯇꯝꯊꯤꯕ ꯅꯤꯡꯊꯧꯅꯤ ꯍꯥꯏꯅꯤ ꯑꯃꯅ ꯑꯃꯨꯛ ꯏꯁꯤꯡꯗꯒꯤ ꯊꯣꯛꯂꯛꯑꯦ ꯍꯥꯏꯕ ꯅꯠꯇꯦꯍꯦ ꯅꯧ ꯅꯨꯡꯁꯤꯠꯇ ꯌꯥꯎꯔꯛꯏ ꯃꯊꯛꯇꯒꯤ ꯄꯥꯏꯊꯔꯛꯄꯅꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅꯅꯦ ꯃꯥꯕꯨ ꯍꯥꯠꯄ ꯉꯝꯕ ꯃꯥꯂꯦꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯅꯔꯤꯁꯦ ꯅꯤꯡꯊꯧ ꯄꯥꯃꯦꯜꯅ ꯍꯥ 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 ꯌꯥꯔꯦ ꯌꯥꯔꯦ ꯁꯣꯟꯊꯒꯅꯨ ꯑꯩꯒꯤ ꯊꯧꯅꯥ ꯐꯔꯕ ꯂꯥꯟꯃꯤ ꯁꯥ ꯍꯧꯖꯤꯛ ꯅꯤꯡꯊꯧ ꯄꯥꯃꯦꯜ ꯑꯩ ꯍꯤꯡꯂꯤꯅꯦ ꯍꯤꯡꯆꯥꯕ ꯑꯣꯏꯒꯦꯔꯥ ꯂꯥꯏ ꯑꯣꯏꯒꯦꯔꯥ ꯂꯥꯛꯅꯤꯡꯕ ꯃꯐꯝ ꯑꯃꯗꯒꯤ ꯂꯥꯛꯄ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯅꯨ ꯅꯤꯡꯊꯧ ꯄꯥꯃꯦꯜ ꯑꯩꯅ ꯁꯣꯏꯗꯅ ꯍꯥꯠꯀꯅꯤ ꯆꯠꯂꯣ ꯂꯥꯟꯒꯤ ꯄꯨꯡꯖꯥꯎ ꯊꯤꯜꯂꯨꯔꯣ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯂꯥꯟꯃꯤ ꯂꯣꯏꯅ ꯀꯧꯈꯠꯇꯨꯅ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯔꯨꯔꯣ ꯆꯠꯂꯣ ꯐꯒꯅꯤ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯁꯤꯕꯨ ꯍꯥꯟꯅꯒꯨꯝꯅ ꯃꯄꯥꯡꯒꯜ ꯀꯜꯂꯝꯈꯤꯒꯗ꯭ꯔꯅꯦ ꯊꯥꯏꯅꯗꯤ ꯏꯅꯤꯡꯊꯧꯁꯦ ꯂꯥꯟ ꯌꯥꯝꯅ ꯍꯩ ꯌꯥꯝꯅꯁꯨ ꯀꯟꯕꯅꯤ ꯍꯧꯖꯤꯛꯇꯤ ꯑꯍꯜ ꯑꯣꯏꯔꯦ ꯍꯤꯡꯆꯥꯕꯗꯨꯗꯤ ꯅꯍꯥꯅꯤ ꯍꯥꯏ ꯌꯥꯝꯅ ꯀꯜꯂꯤ ꯍꯥꯏ ꯂꯥꯟꯃꯤ ꯑꯃꯅ ꯑꯗꯨꯗꯤ ꯂꯥꯟꯐꯝꯗ ꯈꯪꯂꯅꯤ ꯈꯔ ꯊꯨꯅ ꯆꯠꯁꯤꯜꯂꯛꯑꯣ ꯏꯆꯥ ꯃꯥꯂꯦꯝ ꯀꯣꯏꯕꯤꯕꯨ ꯃꯐꯝ ꯑꯃꯗ ꯍꯥꯟꯅ ꯂꯣꯠꯇꯨꯅ ꯊꯩꯗꯣꯛꯈꯤꯕꯅ ꯐꯔꯒꯅꯤ ꯍꯟꯗꯛꯀꯤ ꯂꯥꯟꯁꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯂꯥꯟ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯏ ꯑꯗꯨꯅ ꯑꯩꯒꯤ ꯊꯋꯥꯏ ꯊꯥꯔꯕꯁꯨ ꯏꯆꯥ ꯃꯥꯂꯦꯝ ꯀꯣꯏꯕꯤꯕꯨꯗꯤ ꯍꯥꯟꯅ ꯀꯟꯗꯕ ꯌꯥꯗꯦ ꯅꯤꯡꯊꯧ ꯄꯥꯃꯦꯜꯅ ꯃꯍꯥꯔꯥꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯇꯥꯟꯅꯔꯝꯃꯤ ꯏꯃꯥꯒꯤ ꯃꯥꯂꯦꯝ ꯀꯣꯏꯕꯤ ꯍꯟꯗꯛꯀꯤ ꯂꯥꯟꯁꯦ ꯐꯤꯕꯝ ꯑꯃꯅꯤ ꯑꯗꯨꯅ ꯅꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯇꯧꯁꯤ ꯏꯃꯥ ꯏꯄꯥꯕꯨ ꯂꯥꯟꯐꯝꯗ ꯍꯨꯟꯆꯤꯛꯂꯝꯂꯒ ꯅꯆꯥ ꯃꯐꯝ ꯀꯩꯗꯁꯨ ꯆꯦꯜꯂꯣꯏꯌꯦ ꯉꯁꯤ ꯑꯩꯅ ꯇꯝꯁꯤꯜꯂꯨꯔꯤꯕ ꯃꯍꯩ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯏꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯇꯟꯖꯥ ꯍꯥꯏꯗꯨ ꯌꯧꯔꯛꯂꯕꯅꯤ ꯏꯃꯥ ꯑꯗꯨꯅ ꯑꯩ ꯏꯄꯥꯕꯨ ꯊꯥꯗꯣꯛꯂꯒ ꯀꯩꯗꯧꯅꯨꯡꯗ ꯆꯦꯜꯂꯣꯏꯌꯦ ꯏꯃꯥꯒꯤ ꯃꯥꯂꯦꯝ ꯀꯣꯏꯕꯤ ꯂꯥꯟ ꯑꯁꯤꯗꯤ ꯅꯄꯥ ꯅꯤꯡꯊꯧꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤꯅꯦ ꯏꯆꯥꯅ ꯌꯥꯎꯕꯒꯤ ꯃꯊꯧ ꯇꯥꯗꯦꯅꯦ ꯑꯗꯨꯅꯅꯦ ꯏꯆꯥꯅ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝ ꯑꯁꯤ ꯄꯨꯗꯨꯅ ꯅꯄꯥꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤꯗꯨꯗ ꯆꯦꯟꯈ꯭ꯔꯣ ꯍꯌꯦꯡ ꯂꯥꯟ ꯂꯣꯏꯕꯒ ꯅꯄꯥꯒ ꯑꯩꯒꯅ ꯏꯆꯥꯕꯨ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯀꯦ ꯏꯃꯥ ꯂꯥꯟ ꯑꯁꯦ ꯏꯄꯥꯅ ꯁꯣꯏꯗꯅ ꯉꯝꯒꯗ꯭ꯔꯅꯦ ꯉꯝꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯄꯥꯁꯦ ꯏꯆꯝ ꯆꯝꯕ ꯅꯤꯡꯊꯧ ꯅꯠꯇꯦꯅꯦ ꯁꯤꯗꯒꯤ ꯍꯦꯟꯕ ꯂꯥꯟ ꯀꯌꯥꯗ ꯃꯥꯏ ꯄꯥꯛꯇꯨꯅ ꯂꯥꯡꯉꯝ ꯐꯤꯔꯥꯜ ꯌꯨꯡꯂꯝꯂꯕ ꯅꯄꯥ ꯅꯤꯡꯊꯧꯅꯤꯅꯦ ꯏꯄꯥꯅ ꯏꯁꯣꯏ ꯁꯣꯏꯗꯅ ꯂꯥꯟ ꯑꯁꯤ ꯉꯝꯒꯗꯕ ꯑꯣꯏꯔꯗꯤ ꯅꯆꯥꯅ ꯏꯃꯥꯒ ꯄꯥꯕꯒ ꯍꯨꯟꯆꯤꯛꯂꯝꯂꯒ ꯆꯦꯟꯕꯒꯤ ꯀꯔꯤ ꯃꯊꯧ ꯇꯥꯒꯦ ꯏꯃꯥ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯑꯁ ꯏꯆꯥꯒꯤ ꯊꯦꯝꯕ ꯉꯝꯗꯕ ꯅꯤꯡꯉꯥꯏ ꯑꯁꯤ ꯍꯧꯈ꯭ꯔꯦꯗꯣ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯅꯤ ꯏꯃꯥꯒꯤ ꯃꯥꯂꯦꯝ ꯀꯣꯏꯕꯤ ꯉꯥꯏꯈꯨꯑꯣ ꯀꯗꯥꯏꯗꯅꯣ ꯏꯆꯥꯅ ꯆꯠꯂꯤꯕꯗꯨꯕꯣ ꯃꯃꯥꯅ ꯊꯦꯝꯗꯨꯅ ꯍꯥꯏꯕꯗꯣ ꯌꯥꯃꯟꯗꯕ ꯑꯗꯨꯗ ꯃꯄꯥ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯊꯦꯝꯂꯝꯃꯤ ꯏꯄꯥꯒꯤ ꯏꯕꯦꯝꯃ ꯏꯆꯥꯅ ꯑꯗꯨꯝꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯕꯗꯤ ꯏꯄꯥꯅ ꯂꯥꯟꯐꯝꯗ ꯊꯧꯅꯥ ꯐꯅ ꯑꯀꯤꯕ ꯂꯩꯇꯅ ꯂꯥꯟꯊꯦꯡꯅꯕ ꯉꯝꯂꯔꯣꯏꯅꯦ ꯑꯗꯨꯅꯅꯦ ꯏꯄꯥꯅ ꯍꯥꯏꯕ ꯑꯃꯨꯛꯇꯗꯤ ꯏꯜꯂꯨ ꯏꯄꯥꯅ ꯍꯥꯏꯕ ꯏꯟꯗꯨꯅ ꯏꯆꯥꯅ mafam chana laikhrabadi ipana lanfamda yeknaba chama chama laklabsu akiba leitana maithiba piba ngamgani ne nang ipana lanfamda maithiba du pambra pamde ipaning thau adudi ipana haiba illodana ipaning thau lana se ipada landarak panati nasa ingonda landarak pani kari haiba ipagi bema asengbani ipaning thau hingsaba hairi baning thau ase icham chamba ningthau nati yamna tamthiba minungse machet ama phawa yaudaba ningthau hingchabani ipaning thau isadi matau karamna khangliba isadi konung asidagi ipa yaudana nongmada so mapan thokpa sunatana ipaning thau nacha ingonda munna mute yengbiyo ai ase hana ukhrabra isana hainingliba wado ipa karino haiba khangrene ipaning thau ngasidi nasawa khara haijage ai ase atei kana sunate thaina chahi kharagi mamangda ipaning thogi manglanda laklamba lari pa ke lairembi adugi machana pini ai gi sakdam se ima gi safamni ipaning thauga ima maharani gana laifam khudingda chatuna isa amata phangjarabadi haina khoirem jaduna nijaba matam aduda ai gi imana ipaning thau banu sibiduna aibu ipaning thau da kauduna sinakibani kari haiba ipagi bema adudi ai asi nangi asengba ipanate haiba isadi loina khangliba oireko
asuk kuiba matamsi karisu khangsin usinada ningthau aigi thamoibu harau halamlibako ipa ningthau aigi apokpa ipa imana ama oikhrabasu nacha aigi thamoidadi ipa ningthauga ima maharani gase aibu hek pokpiba ipa ga imaga ni haina nungti numit khudingi khoiramjari bani ado ipa ningthau hingtaba hariba ningthau asidi nacha aina hatri phawba siba suknai nairi maduna kari maramgino ipa gi bema hingtaba hariba ningthau asi kanano karaidagi lakpa ningthau no ipa ningthau hingtaba hariba ningthau ase lari pakta leiba lainingba hingtaba amani hingtaba asina lainingba gi namada lari pakpu thugainaba amaga khatnanaba silakpadagi layamna sauduna tanthoki maduda hingtaba asina sauduna lari pakta landarakibani hingtaba mana lari pakta landaraiba aduga kaidoraba maduda aigi ipana hingtaba singdo manga kaktuna loina hatki aduga hingtaba asidi hatnanaba phanakanna hotnarabasu siyo yamandabadagi mabu pharaga pullaga malem asidagi thapna puduna honjeki madugi matung lari pak ado yamna nungaina leki aduga chahi kharagi matungda ikhang khanghaudana phataba mi sunataba sa sunataba mayam ama puduna malem asida laktuna aibu thina landarakpani karigino hingsaba asina lari pak tadi landadraga isagi matungda laklibade lari pak tadi hingsaba na changba ngamkhidre aduna ibu hatlaga aigi ngak ase kaktuna aigi ipada laman singba saknabagini karigino hingsaba asina asuk yamna matik mayai leribase aduga matau karamna hingsaba asina lari pakta changba yaduna lainingba saraga amuk leramliba hingsaba asigi mamada hingsabini aduga mapana laini mamaga mapaga wakhalon manaraktabadagi kainaki madugi matungda masanupa hingsaba asina laigi wakhalon chenba lainingba saduna mapagi manakta laktuna lekhibani oh ipa bhap loina tare tadriba haibabu layamna phawba hatpa ngamdraba hingsaba si isana matau karamna hatkadoriba ipa ningthau hingsaba ase laina so hatpa ngamloi taibang mina so hatpa ngamloi masi mapana pibikhiba maman yamlaba khudoni adubu lai tangkhai oiba mi tangkhai oiraba kana amanadi hatpa ngamgani hairiba kana amado adai kana sunate ipa ningthau gi mangta leiriba nasa malem koibini ipa ningthau adudi isa nagi inakta leibagi maram sidi aigi isa oina leiba nalamdrabako ipa ningthau gi wakhando lana chakhi gadawri aidi ipa ningthau gi damakta lari paktagi tharakpa asengba na chani aibu thajabiyo ipa ningthau hauji oiriba fibam asidi khanghaudana oirakpa thodo amani nasabu thajabidrabadi nasa punsi supagi oina nungonduna lekhrora ipa ningthau yade ipa ni sabu karigi thajori doribano ipa thajai adubu hingsaba hairiba ningthau ase lanfamda lanthengnaba mikubado ipa su yawgani isa mathanda lanthengnaba ipa na yariko ado ipa ningthau aina hauji leriba wari singdo imadadi khanghanbi ganuko imana khangkhrabadi macha aibu miyeng amada yengkhragani aduna khanghanbi ganuko ipa ningthau khanghaloi ipa gi bema ado ipa hojik leba asigi maraibak thiraba miyambu kandaba yade aduna hingsabagi lanmi singdo ipa gi araiba lanmi puduna mathai larukhigeko ipa halaktriba phawbadi isa male koibe nang imaga leminaramu ipa chale hoi ipa ningthau phataba hingsabagi lanmi singdo mapangan kanba khaktani wakhal khanba ngamdabani aduna ipa ningthau lanphamda loksing sejinaduna maithiba piyuko ningthau konungdagi lanmi mayam ama puduna hingsabagi lanmi singdo hatpa chakkhirami malem koibidi mama maharanigi manakta leiduna mama bunusi wari saduna themduna hiphalamlaga malem koibi hingsabaga lantheinanabagi damakta sem sarami somdana ningthau pamelna hingsaba singi lanmi sing adubu tamthina hatlami hingsabagi lanmina masigi ningthau simade maringjen yamna leihei
ꯐꯅ ꯌꯥꯝꯃꯦ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯍꯜꯂꯛꯂꯤꯕꯁꯦ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗ ꯍꯥꯏꯍꯧꯕꯅ ꯐꯒꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯗ꯭ꯔꯕꯁꯨ ꯌꯥꯒꯅꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯍꯣꯔꯦꯟ ꯌꯦꯛꯅꯕꯒꯤ ꯅꯤꯡꯊꯧ ꯑꯁꯤꯅ ꯋꯥꯔꯛꯂꯕ ꯀꯥꯟꯗ ꯀꯣꯏꯁꯤꯜꯂꯒ ꯊꯥꯡꯅ ꯃꯆꯦꯠ ꯃꯆꯦꯠ ꯂꯦꯜꯂꯒ ꯍꯥꯠꯁꯤ ꯌꯦꯡꯉꯨꯇꯨ ꯃꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯁꯨ ꯐꯅ ꯌꯥꯝꯅ ꯁꯤꯔꯕꯅꯤ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯈꯔꯁꯤꯁꯨ ꯋꯥꯕ ꯍꯧꯔꯛꯂꯕꯅꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯔꯦ ꯊꯥꯡꯁꯤ ꯐꯥꯎꯕ ꯊꯥꯡꯒꯠꯄ ꯉꯝꯂꯣꯏꯗꯕ ꯅꯤꯡꯊꯧ ꯄꯥꯃꯦꯟꯅ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯗꯤ ꯄꯥꯛ ꯍꯦꯛꯇ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯦ ꯐꯅ ꯌꯥꯝꯅ ꯍꯥꯠꯂꯕꯁꯨ ꯂꯣꯏꯕ ꯅꯥꯏꯗꯅ ꯑꯗꯨꯝ ꯊꯣꯛꯂꯛꯏ ꯁꯤꯗꯤ ꯑꯩꯒꯤ ꯂꯥꯟꯃꯤ ꯄꯨꯝꯕ ꯂꯣꯏꯅ ꯁꯤꯔꯅꯤ ꯏꯅꯤꯡꯊꯧ ꯌꯦꯛꯅꯕꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯍꯥꯠꯂꯤꯈꯩ ꯑꯗꯨꯝ ꯊꯣꯛꯂꯛꯏ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯗꯤ ꯊꯥꯡꯁꯤ ꯐꯥꯎꯕ ꯐꯖꯅ ꯄꯥꯏꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦ ꯋꯥꯃꯟꯗꯅ ꯂꯥꯟꯐꯝꯗ ꯁꯣꯟꯊꯔꯕꯗꯤ ꯁꯤꯕ ꯇꯥꯕꯅꯤ ꯃꯥꯏ ꯂꯩꯔꯒ ꯆꯦꯜꯂꯒꯅ ꯃꯤꯀꯤ ꯊꯤ ꯃꯤꯇꯝꯕꯥꯜ ꯃꯔꯩꯕꯥꯛ ꯅꯨꯡꯁꯤꯗꯕ ꯃꯤꯡꯊꯣꯜ ꯐꯪꯕꯅꯤ ꯑꯗꯨꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞꯇꯨ ꯐꯥꯎꯕ ꯊꯧꯅꯥ ꯐꯅ ꯑꯀꯤꯕ ꯁꯛꯇꯝ ꯂꯣꯠꯇꯨꯅ ꯌꯦꯛꯅꯕꯁꯤꯡꯁꯦ ꯍꯥꯠꯂꯝꯃꯨ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯂꯥꯟꯐꯝꯗ ꯊꯋꯥꯏ ꯊꯥꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯃꯣꯡꯐꯝꯗ ꯃꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯁꯣꯟꯅꯗꯨꯅ ꯂꯩ ꯃꯅꯥ ꯑꯃꯠꯇ ꯑꯣꯏꯔꯕꯁꯨ ꯀꯜꯂꯛꯅꯅꯕ ꯏꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕꯁꯦ ꯑꯆꯨꯝꯕꯅꯤ ꯍꯌꯦꯡ ꯑꯩꯒꯤ ꯃꯣꯡꯐꯝꯗ ꯇꯤꯟ ꯁꯤꯠꯅꯗꯧ ꯁꯔꯨꯛꯄꯨꯗꯤ ꯂꯩ ꯃꯅꯥ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯀꯠꯄꯤꯔꯛꯄꯗꯨꯅ ꯍꯦꯟꯅ ꯐꯩ ꯑꯗꯨꯅ ꯌꯦꯛꯅꯕ ꯍꯤꯡꯆꯥꯕ ꯃꯥꯟꯕꯁꯤꯡꯁꯦ ꯇꯨꯝꯅ ꯍꯥꯠꯂꯁꯦ ꯌꯥ ꯍꯤꯡꯆꯥꯕꯒꯤ ꯂꯥꯟꯃꯤꯅ ꯀꯔꯤꯅꯣ ꯌꯦꯛꯅꯕꯁꯤꯡꯁꯤꯅ ꯁꯣꯟꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯔꯒ ꯍꯦꯟꯅ ꯇꯝꯊꯤꯕ ꯑꯃꯒꯤ ꯁꯛꯇꯝ ꯂꯧꯗꯨꯅ ꯑꯩꯈꯣꯏꯕꯨ ꯍꯥꯠꯂꯒꯦ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯑꯁꯤꯅ ꯁꯤꯗꯤ ꯌꯥꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯗ ꯌꯥꯝ ꯊꯨꯅ ꯄꯥꯎ ꯑꯃꯠꯇ ꯄꯤꯍꯧꯁꯤꯍꯦ ꯍꯥ 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 ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯑꯩꯈꯣꯏꯅ ꯑꯁꯣꯟꯕ ꯎꯠꯂꯕꯗꯤ ꯌꯦꯛꯅꯕꯅ ꯀꯟꯕ ꯍꯦꯟꯕꯅꯤ ꯑꯩꯈꯣꯏꯅ ꯀꯤꯗꯕ ꯇꯝꯊꯤꯕ ꯁꯛꯇꯝ ꯑꯣꯜꯂꯕꯗꯤ ꯌꯦꯛꯅꯕꯅ ꯐꯅ ꯀꯜꯂꯕꯁꯨ ꯑꯀꯤꯕ ꯐꯥꯎꯕꯅꯤ ꯑꯗꯨꯅꯅꯤ ꯌꯦꯛꯅꯕꯁꯤꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯁꯤꯅ ꯆꯦꯟꯕ ꯍꯧꯔꯤꯕ ꯑꯁꯦ ꯃꯁꯤꯗꯅꯤ ꯑꯩꯈꯣꯏꯅ ꯇꯥꯟꯅ ꯍꯥꯠꯀꯗꯕꯁꯦ ꯑꯃꯠꯇ ꯂꯦꯝꯅ ꯊꯥꯒꯅꯨ ꯇꯥꯟꯅꯔꯒ ꯍꯥꯠꯂꯨꯍꯦ ꯑꯗꯨꯒ ꯍꯤꯡꯆꯥꯕ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯣ ꯄꯥꯃꯦꯜ ꯑꯩꯒꯤ ꯏꯇꯤꯛ ꯈꯪꯍꯟꯒꯦ ꯀꯗꯥꯏꯗ ꯂꯩ ꯍꯤꯡꯆꯥꯕ ꯀꯔꯤꯒꯤ ꯑꯩ ꯂꯥꯛꯂꯒ ꯂꯣꯠꯂꯤꯕꯅꯣ ꯊꯣꯛꯂꯛꯎ ꯂꯥꯎ ꯅꯉꯛ ꯑꯗꯨ ꯀꯛꯂꯒ ꯍꯨꯏ ꯍꯧꯗꯣꯡꯗ ꯄꯤꯖꯒꯦꯍꯦ ꯏꯅꯤꯡꯊꯧ ꯍꯤꯡꯆꯥꯕ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯁꯤꯗꯤ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯗ꯭ꯔꯦ ꯀꯔꯥꯏꯅꯣ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯤꯕ ꯍꯤꯡꯆꯥꯕ ꯍꯥꯏꯔꯤꯕ ꯅꯤꯡꯊꯧ ꯑꯗꯣ ꯄꯥꯃꯦꯜ ꯑꯩꯒ ꯂꯝꯕꯥ ꯇꯧꯒꯦꯍꯦ ꯑꯩꯒꯤ ꯃꯥꯡꯗ ꯅꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯆꯦꯜꯂꯤꯕ ꯇꯨꯃꯤꯠ ꯀꯥꯡꯁꯤꯡꯁꯤꯅ ꯇꯥꯟꯅꯔꯛꯂꯒ ꯅꯣꯏꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯦꯜꯂꯛꯂꯤꯕꯅꯤꯅꯦ ꯑꯩꯒꯤ ꯊꯥꯡꯁꯥꯡ ꯑꯁꯤꯅ ꯇꯨꯕꯠ ꯍꯥꯏꯗꯠꯂꯒ ꯈꯨꯠꯄꯦꯅ ꯑꯃꯨꯛꯇ ꯍꯥꯠꯀꯦꯍꯦ ꯌꯥ ꯈꯪꯕ꯭ꯔꯥ ꯆꯦꯜꯂꯨ ꯀꯔꯥꯏ ꯇꯥꯅ ꯆꯦꯟꯒꯦ ꯌꯦꯡꯒꯦꯍꯦ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡ ꯑꯁꯤꯕꯨ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯍꯦ ꯍꯤꯡꯆꯥꯕ ꯑꯁꯣꯟꯕ ꯃꯣꯏꯕꯨ ꯍꯥꯠꯀꯗꯕꯒꯤ ꯁꯔꯨꯛ ꯉꯝꯂꯕꯗꯤ ꯅꯤꯡꯊꯧ ꯄꯥꯃꯦꯜ ꯑꯩꯕꯨ ꯍꯥꯠꯂꯨ ꯂꯥꯎꯅꯦ ꯅꯪ ꯑꯣꯏꯔꯦ ꯊꯧꯅꯥ ꯐꯕ ꯅꯤꯡꯊꯧꯁꯦ ꯍꯥꯏ ꯑꯄꯪꯕ ꯅꯤꯡꯊꯧ ꯅꯊ꯭ꯋꯥꯏꯗꯨ ꯍꯤꯡꯅꯤꯡꯂꯕꯗꯤ ꯅꯪꯅ ꯅꯆꯥꯅꯤ ꯈꯟꯅ ꯌꯣꯛꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯩꯉꯣꯟꯗ ꯁꯤꯟꯅꯖꯧ ꯃꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯍꯥꯠꯄꯤꯔꯣꯏꯅꯦ ꯀꯔꯤ ꯍꯥꯏꯕ ꯏꯌꯥ ꯑꯩꯒꯤ ꯏꯆꯥ ꯄꯤꯌꯨ ꯀꯥꯏꯅ ꯅꯪꯗ ꯍꯥꯠꯂꯒꯦ ꯅꯤꯡꯊꯧ ꯄꯥꯃꯦꯜꯅ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯗ ꯆꯣꯡꯁꯤꯟꯗꯨꯅ ꯂꯟꯗꯥꯔꯝꯃꯤ ꯑꯗꯨꯕꯨ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨꯅ ꯄꯥꯃꯦꯜꯕꯨ ꯏꯔꯥꯏ ꯂꯥꯏꯅ ꯃꯥꯏꯊꯤꯕ ꯄꯤꯗꯨꯅ ꯍꯥꯠꯂꯒꯦ ꯃꯇꯥꯒꯨꯝ ꯃꯥꯒꯤ ꯊꯥꯡꯄꯥꯛ ꯑꯗꯨꯅ ꯋꯥꯡꯅ ꯍꯥꯏꯒꯠꯂꯛꯄ ꯃꯤꯀꯨꯞꯇ ꯃꯥꯂꯦꯝ ꯀꯣꯏꯕꯤꯅ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯇꯝꯅ ꯇꯥ ꯂꯪꯁꯤꯜꯂꯛꯇꯨꯅ ꯍꯤꯡꯆꯥꯕ ꯑꯗꯨꯒꯤ ꯃꯈꯨꯠꯇ ꯌꯨꯡꯂꯝꯃꯤ ꯏꯌꯥ ꯂꯥꯟꯃꯤꯁꯥ ꯀꯅꯥꯅꯣ ꯑꯩꯒꯤ ꯈꯨꯠ ꯑꯁꯤꯗ ꯇꯥ ꯂꯪꯉꯛꯇꯨꯅ ꯁꯣꯛꯍꯜꯂꯤꯕꯁꯦ ꯅꯪꯕꯨ ꯂꯥꯟꯕꯤꯕ ꯉꯝꯕ ꯃꯤꯁꯛ ꯑꯗꯨꯅꯤ ꯅꯊꯋꯥꯏ ꯑꯗꯨ ꯁꯤꯅꯤꯡꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯂꯣꯠꯇꯨꯅ ꯂꯩꯖꯔꯨꯔꯣ ꯍꯤꯡꯆꯥꯕ ꯍꯤꯡꯆꯥꯕꯒꯤ ꯂꯥꯟꯃꯤꯅ ꯏꯅꯤꯡꯊꯧꯒꯤ ꯈꯨꯠꯇ ꯂꯪꯉꯛꯏꯕ ꯃꯤꯁꯛ ꯑꯁꯤꯗꯤ ꯇꯥꯏꯕꯪ ꯃꯤꯁꯨ ꯃꯥꯟꯗꯦ ꯂꯥꯏꯔꯦꯝꯕꯤꯁꯨ ꯃꯥꯟꯗꯦ ꯑꯗꯨꯕꯨ ꯍꯦꯛ ꯎꯕꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯏ ꯏꯅꯤꯡꯊꯧ ꯇꯨ ꯁꯒꯣꯜꯗ ꯇꯣꯡꯗꯨꯅ ꯃꯈꯨꯠꯇ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯇꯥ ꯄꯥꯏꯔꯤꯕꯤ ꯃꯁꯝ ꯃꯅꯥ ꯐꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯁꯤ ꯎꯕꯤꯕ꯭ꯔꯥ ꯏꯅꯤꯡꯊꯧ ꯑꯩꯅ ꯊꯤꯔꯛꯂꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯁꯤꯔꯥ ꯑꯣꯏꯔꯝꯒꯅꯤ ꯁꯣꯏꯗꯅ ꯑꯗꯨꯅꯅꯦ ꯑꯩꯅ ꯃꯥ ꯎꯔꯒ ꯍꯔꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯑꯀꯤꯕ ꯑꯃ ꯐꯥꯎꯔꯤꯕꯁꯦ ꯃꯇꯤꯛ ꯃꯌꯥꯏꯗꯤ ꯂꯩ ꯅꯨꯄꯤ ꯅꯪ ꯑꯗꯨꯕꯨ ꯅꯪ ꯍꯥꯠꯂꯒ
ꯅꯄꯥꯒ ꯅꯃꯥꯒꯗ ꯄꯤꯗꯨꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯍꯤ ꯀꯌꯥꯗꯒꯤ ꯆꯥꯛꯂꯤꯕ ꯃꯩꯒꯤ ꯂꯃꯟ ꯑꯁꯦ ꯃꯨꯠꯊꯠꯀꯦꯍꯦ ꯂꯥꯎ ꯂꯥꯎ ꯅꯄꯥ ꯃꯥꯟꯕꯁꯤꯕꯨꯗꯤ ꯅꯪꯅ ꯀꯟꯕꯤꯔꯦ ꯅꯪꯗꯤ ꯀꯅꯥꯅ ꯀꯟꯕꯤꯒꯅꯤ ꯑꯀꯤꯕ ꯐꯥꯎꯕ꯭ꯔꯍꯦ ꯐꯠꯇꯕ ꯍꯤꯡꯆꯥꯕ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯅꯈꯣꯟꯗꯣ ꯇꯥꯅꯤꯡꯗꯦ ꯀꯅꯥ ꯀꯅꯥ ꯂꯩ ꯃꯁꯤꯒꯤ ꯅꯤꯡꯊꯧ ꯑꯁꯤ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯁꯤꯜꯂꯒ ꯃꯩ ꯊꯥꯗꯣꯛꯈꯣ ꯑꯩꯒꯤ ꯏꯄꯥ ꯁꯣꯛꯄꯗꯤ ꯍꯤꯡꯆꯥꯕ ꯅꯣꯏꯒꯤ ꯅꯇꯤꯛ ꯅꯠꯇꯦꯍꯦ ꯏꯌꯥ ꯑꯩꯒꯤ ꯂꯥꯟꯃꯤꯁꯤꯡꯕꯨ ꯅꯨꯄꯤ ꯅꯪꯅ ꯇꯨꯃꯤꯠ ꯀꯥꯡ ꯍꯥꯠꯄꯒꯨꯝꯅ ꯇꯥꯅ ꯇꯥꯅ ꯍꯥꯠꯂꯕꯀꯣ ꯆꯦꯜꯍꯧꯔꯣꯅꯦ ꯍꯤꯡꯆꯥꯕ ꯅꯪꯕꯣ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯁꯣꯏꯗꯅ ꯁꯤꯔꯅꯤꯅꯦ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯇꯥꯅꯤꯡꯗꯦ ꯑꯁꯣꯟꯕ ꯅꯤꯡꯊꯧ ꯅꯪꯕꯣ ꯃꯇꯝ ꯃꯥꯡꯍꯜꯂꯅꯨꯅꯦ ꯆꯦꯜꯍꯧꯔꯣꯅꯦ ꯍꯤꯡꯆꯥꯕ ꯅꯪꯕꯣ ꯅꯪꯗ ꯍꯥꯟꯅ ꯍꯥꯠꯂꯒꯦꯍꯦ ꯌꯥ ꯑꯩꯒꯤ ꯏꯄꯥ ꯁꯣꯛꯄ ꯌꯥꯗꯦ ꯍꯥꯏꯅ ꯑꯩꯅ ꯂꯥꯎꯈꯤꯕꯗꯣ ꯇꯥꯍꯧꯗꯕ꯭ꯔꯥ ꯍꯤꯡꯆꯥꯕ ꯅꯪ ꯑꯗꯨꯗꯤ ꯅꯪ ꯑꯣꯏꯅ ꯍꯥꯠꯂꯒꯦꯍꯦ ꯌꯥ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧꯒ ꯃꯥꯂꯦꯝ ꯀꯣꯏꯕꯤꯒ ꯑꯀꯟꯕ ꯂꯥꯟ ꯁꯣꯛꯅꯔꯝꯃꯤ ꯃꯕꯥꯅꯤꯒꯤ ꯂꯥꯟ ꯑꯗꯨ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯅ ꯁꯣꯛꯅꯕꯅ ꯅꯨꯃꯤꯠ ꯐꯥꯎꯕ ꯃꯌꯨꯝ ꯆꯪꯕ ꯉꯝꯗꯅ ꯂꯥꯟ ꯑꯗꯨ ꯀꯅꯥꯅ ꯉꯝꯃꯤ ꯍꯥꯏꯕ ꯈꯪꯅꯤꯡꯕꯒꯨꯝ ꯆꯤꯡꯌꯥ ꯑꯃꯗ ꯇꯨꯃꯤꯟꯅ ꯌꯦꯡꯕꯒꯨꯝ ꯃꯝꯅ ꯂꯩꯔꯤ ꯑꯗꯨꯕꯨ ꯑꯀꯣꯟꯕꯗ ꯃꯥꯂꯦꯝ ꯀꯣꯏꯕꯤꯅ ꯍꯤꯡꯆꯥꯕ ꯅꯤꯡꯊꯧ ꯑꯗꯨ ꯑꯣꯏꯅ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯝꯃꯤ ꯍꯤꯡꯆꯥꯕ ꯑꯗꯨ ꯍꯦꯛ ꯍꯥꯠꯄꯒ ꯂꯥꯏꯔꯩꯄꯥꯛꯇꯒꯤ ꯂꯩꯌꯥꯝꯅ ꯂꯩ ꯃꯌꯥꯝ ꯑꯃ ꯊꯥꯗꯔꯛꯇꯨꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯥꯂꯦꯝ ꯀꯣꯏꯕꯤꯅ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯀꯟꯗꯨꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯟꯈꯤꯔꯝꯃꯤ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗꯗꯤ ꯅꯤꯡꯊꯧ ꯄꯥꯝꯃꯤꯒꯤ ꯂꯩꯕꯥꯛ ꯑꯗꯨ ꯍꯥꯟꯅꯒꯨꯝꯅ ꯏꯪ ꯇꯞꯄ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯗꯨꯅ ꯃꯄꯥ ꯅꯤꯡꯊꯧꯒ ꯃꯥꯂꯦꯝ ꯀꯣꯏꯕꯤꯒꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯗꯨꯅ ꯂꯩꯈꯤꯔꯝꯃꯤ